Imphal East District ki Yangnangpokpi Police Station ki manung chanba Sanasabi village da ngarang midang Kuki militant singna uyok lomdagi Nongmei Kapsillakhre hairi. ID News na mafam adudagi phangba pawda Kuki militant singna Nongmei Kapsillakhliba Yangnangpokpi gi uyok chinggi mafam asi irang hek horakpadagi Kuki singna makhogi bunker sajinduna leirakhibani adumakpu mafam aduda sariba Kuki militant singi bunker singadu Yangnangpokpi Police Imphal East Commando amade Central Force ki apunba team amana lokthokhrabani. Police amade Central Force ki apunba team na lokthokhraba Yangnangpokpi gi uyok chingda saramba bunker sing adu hauzik amuk Nouna Kuki militant singna sajinduna leisilakhibaga loinana amuk hanna Nongmei kapa horakhibani. Panba yabadi tha asigi 16 dasu thamna pokpi uyok chingdagi Kuki militant singna maitei khunda Nongmei kapsillaktuna kai horakpa leikhre hairi.